ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯊꯣꯛꯆꯕꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯂꯥꯛꯄꯁꯤꯗ ꯑꯣꯏꯔꯦ ꯕꯁꯟꯇ ꯆꯪꯉꯛꯄꯒ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯝꯂꯒꯅꯤ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ ꯁꯥꯏꯂꯦꯝꯕꯁꯨ꯫ ꯂꯩꯀꯥꯏ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕ ꯑꯣꯏꯔꯨꯕꯅ ꯃꯐꯤ ꯃꯔꯣꯜꯗꯨ ꯁꯦꯠꯆꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯏꯂꯦꯝꯕꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎ ꯃꯣꯍꯣꯟꯁꯨ ꯃꯥꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯒ ꯅꯨꯡꯁꯤꯠ ꯆꯥꯔꯨꯁꯤ ꯍꯥꯏꯕꯒꯤꯗꯃꯛ꯫ ꯃꯣꯍꯣꯟꯅ "ꯈꯨꯗꯩ ꯀꯣꯟꯌꯥꯏ ꯇꯛꯄ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯦꯕꯗꯅ ꯃꯆꯨꯝ ꯇꯥꯔꯤꯕ ꯏꯕ꯭ꯋꯥ ꯅꯪ ꯑꯃ"꯫ ꯁꯥꯏꯂꯦꯝꯕꯅ ꯅꯣꯛꯂꯗꯨꯅ "ꯈꯨꯗꯩ ꯀꯣꯟꯌꯥꯏ ꯇꯛꯇꯕ ꯅꯣꯏꯅ ꯈꯨꯗꯩ ꯀꯣꯟꯌꯥꯏ ꯇꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯈꯪꯂꯔꯣꯏ"꯫ ꯃꯣꯍꯣꯟ "ꯏꯀꯥꯏ ꯈꯪꯗ ꯃꯥꯏꯊꯥꯕ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯔꯗꯤ ꯅꯪ ꯇꯥꯔꯦꯅꯦ, ꯅꯠꯇ꯭ꯔꯥ"꯫ ꯁꯥꯏꯂꯦꯝꯕ "ꯍꯣꯏꯗ ꯍꯣꯏꯗ, ꯀꯥꯏꯗꯦꯗ. ꯃꯁꯨꯡꯂꯥꯡꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯒꯦ ꯃꯄꯣꯛꯁꯤꯃꯒꯤꯗꯤ"꯫ ꯃꯣꯍꯣꯟ "ꯋꯥꯔꯛꯀꯤ ꯀꯕꯤ ꯂꯩꯄꯨꯡ ꯐꯝꯕ ꯂꯩꯄꯨꯡꯖꯥꯎ, ꯅꯪꯒꯤ ꯈꯣꯔꯖꯩꯗꯨ ꯀꯥꯏꯗꯅꯣꯃ ꯈꯣꯏꯔꯦꯀꯣ"꯫ ꯁꯥꯏꯂꯦꯝꯕ "ꯈꯣꯏꯅꯤꯡ ꯈꯣꯏꯖꯁꯅꯨ, ꯇꯣꯔꯦꯟꯒꯤ ꯏꯆꯦꯟꯁꯨ ꯈꯣꯏꯅ ꯆꯦꯟꯕꯅꯦ"꯫ ꯃꯣꯍꯣꯟ "ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇꯦꯅꯦ"꯫ ꯁꯥꯏꯂꯦꯝꯕ "ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯃꯁꯨꯡꯂꯥꯡꯒꯤ ꯀꯕꯤ ꯆꯪꯂꯕꯅꯦ"꯫ ꯃꯣꯍꯣꯟ "ꯋꯥꯔꯛꯀꯤ ꯀꯕꯤ ꯁꯥꯏꯄꯟꯕ, ꯅꯪꯒꯤ ꯁꯩꯔꯦꯡ ꯇꯥꯕꯗ ꯂꯩꯔꯥꯡ ꯈꯨꯏꯕ ꯁꯣꯏꯔꯣꯏꯀꯣ"꯫ ꯃꯣꯍꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯏ ꯁꯥꯏꯂꯦꯝꯕ꯫ ꯁꯥꯏꯂꯦꯝꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯊꯪꯅꯕ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯃꯄꯥ ꯂꯩꯇꯅ ꯐꯖꯕꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜꯒ ꯄꯥꯡꯈꯛ ꯑꯣꯏꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯣꯂꯣꯏꯕꯤ ꯂꯩꯁꯥꯕꯤꯗꯨ ꯂꯨꯝꯕ ꯆꯠꯂꯤ꯫ ꯃꯣꯍꯣꯟꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯝꯃꯔꯗꯨ ꯊꯧꯔꯤ꯫ ꯇꯨꯡꯗꯅ ꯏꯔꯣꯏꯅ ꯂꯦꯛꯊꯣꯛꯄ ꯃꯥꯟꯕ ꯇꯞ ꯅꯞꯄ ꯁꯝꯂꯥꯡ ꯐꯩ꯫ ꯃꯄꯣꯞ ꯀꯥꯏꯍꯟꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯇꯨꯡꯗ ꯇꯣꯡꯂꯤ ꯁꯥꯏꯂꯦꯝꯕ꯫ ꯂꯦꯞꯇꯅ ꯁꯥꯏꯀꯜꯗꯨ ꯊꯧꯔꯛꯄꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯆꯤꯡꯌꯥꯒ ꯇꯥꯏꯅꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯥꯏꯀꯜꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯥꯝꯃꯤ꯫ ꯃꯣꯍꯣꯜ ꯑꯃꯗꯤ ꯁꯥꯏꯂꯦꯝꯕ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ "ꯏꯇꯥꯎ, ꯅꯣꯏ ꯊꯝꯕꯥꯜꯗꯤ ꯑꯥꯗ ꯂꯩꯔꯦꯇꯨ"꯫ "ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯣꯍꯣꯟ, ꯊꯝꯕꯥꯜꯅꯤꯅꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗ ꯅꯨꯡꯁꯤ ꯂꯩꯅꯝ ꯌꯦꯜꯂꯔꯦ ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡꯅ"꯫ "ꯏꯇꯥꯎ ꯁꯥꯏꯂꯦꯝꯕ, ꯅꯪꯒꯤ ꯁꯥꯍꯤꯇ꯭ꯌꯥꯗꯣ ꯀꯣꯟꯅ ꯇꯧꯔꯣ. ꯅꯪꯅ ꯍꯥꯏꯒꯗꯕ ꯋꯥꯗꯨ ꯍꯥꯟꯅ ꯍꯥꯏꯌꯣ. ꯃꯇꯝꯁꯦ ꯃꯥꯡꯍꯟ"꯫ "ꯍꯣꯏ ꯃꯇꯥꯎ, ꯑꯩꯒꯤ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝꯅꯦ. ꯉꯁꯤꯗꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯍꯥꯏꯔꯒꯦ. ꯅꯨꯄꯥ ꯊꯣꯛꯎꯀꯣ ꯃꯇꯥꯎ. ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯇꯨ"꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯁꯛ-ꯆꯨꯗ ꯅꯤꯡꯊꯤꯖꯕꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯅꯨꯆꯥꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯏꯕꯦꯝꯃꯒ ꯂꯣꯏꯅꯅ ꯌꯦꯠꯇ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯌꯦꯞ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕ ꯂꯝꯕꯤꯒ ꯇꯥꯏꯅꯕ ꯎ ꯃꯄꯥꯗꯨ ꯂꯥꯟꯅ ꯂꯥꯛꯏ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯥꯏꯂꯦꯝꯕꯅ "ꯊꯝꯕꯥꯜ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ"꯫ ꯊꯝꯕꯥꯜ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯊꯥꯏꯕꯦꯝꯃꯅ "ꯑꯩ ꯑꯁꯥꯏꯗ ꯉꯥꯏꯔꯝꯒꯦ, ꯀꯨꯏꯔꯛꯀꯅꯨꯀꯣ ꯊꯝꯕꯥꯜ"꯫ ꯃꯣꯍꯣꯟꯅ "ꯏꯇꯥꯎ ꯁꯥꯏꯂꯦꯝꯕ, ꯑꯩꯁꯨ ꯑꯁꯥꯏꯗ ꯉꯥꯏ ꯍꯥꯏꯅꯤꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯍꯧꯔꯣ"꯫ ꯃꯣꯍꯣꯟ ꯑꯃꯗꯤ ꯊꯥꯏꯕꯦꯝꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯏꯔꯥꯡ ꯏꯪꯒꯤꯠ ꯈꯪꯕꯒꯤ꯫ ꯊꯝꯕꯥꯜ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩ꯫ ꯍꯣꯏ ꯃꯥꯏ ꯑꯃꯠꯇꯗꯤ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯈꯣꯏꯗꯥꯕ ꯁꯥꯏꯂꯦꯝꯕꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯒ
loina swai launa mangki. Chimbal thakha anima phojinki. Ngaihakti ngaikho haiduna Sailembana Thambalbu khamlurasu haigadaba wadi amatabu haiba ngamde. Adumak uyungdawna lambi mapalduda yungduna lei. Achikpana makhoi anigi marakta kumhai sanari. Numidang wairam sitpa nuksitna unawanada tangjari. Menglaba makhol marakta amuksu atiyada nongjabina mapal tangjari. Yenglu khuding nungsi inot hauhanba ngamba ngakta thamoi makhelanganba pukting nokthokhanba wakhal mayol chonghanba anidu ngaihakti tumin leinei mahausana tattana ithil thamoi anida kaihori tumin leksinbasu thamoi anigi lemjafam oiri ngaihak tumin leiruraba matung Sailembana kari hanjang chage ngasi ayuke haifam khangdadana hairakpani chimbaldagi thoklakpa ama hekta. Thambalsu kumlai. Mairen thongba kanana thongge? Aikhoidi aina thonge. Hauramne nangna thongbade. Hawe. Soipum ngapai mairen thongwanina. Tinbu chungge tawida. Thambal nokladuna. Nomata oirasu ningol khuse mahau tanghanjage. Sailembana ado wa amata haige. Kari wano hayo. Nangi thamoido aigi wajara. Kuirena aidi nangi nafamda bikiba. Nangna pena tamba lakpado aikhoida. Aduda bikre ahanba urumi kuptagi. Sailemba aidi khangudre karam kanda bikiba. Thamba Nangdi pena samay lelingay khanghoramaroi. Aigi thamoi pi. Ado nahangay khangdrasu ngasidagi khangjaloko. Sailemba Thambalgi wahaiduda thamoida apenba phaure. Matam kuinadagi magi thamoida Thambalbu nungsiduna leirakpa. Ngasidi pukninggi wahai haidokhibada khangyang he yangi. Kuire potlum oirakpa phongdoktaba nusiba asigidama. Adubu ngasidi haraubagi ngamkhai leikidre. Thambalgi maithongduda mitkupta yengjai. Nura pakhang anidu muna yengnei. Tanjaduda arapadagi khanglau laurai. Thaibemana ho khara yengnaradi yare. Mitta patum changba tare. Hayenggisu khara khao. Ita Thambal numitare. Yumda ising sokpa chatkhraga hauzik phauba halaktre haisumna Thaibemana khanglau laurakpa. Nura pakhang anidu khangpre khangi. Ikai nusiyanei. Thambalsu nokmi chatlage hairamlaga mayum maikai pangki. Mohon amadi Sailembasu cycle hamardu thau mamang lekaidagi makhoigi maning lekaidu tamna lai. Numisimagi numidang chak toklaba matung Mangol ukhong tenda phanek phibal photli Thaibema amadi Thambal. Phibandu lona wari sanai. Ta Sailembase rasi sulei masak su phaje. Mina yamna ngaune leisabisingna masida oire aina pakhatjaba. Pakhatjaubi Thambal. Pakhang mana nafamda turadu phau karigi mipai jauri. Masakduna thiramadi phagadaba. Phajabagi mapanaide. Masidabu aina karigi pakhatloi. Matamsigi nupi taungambi mayam lei. Namdanaga phagradi aidi mangjaredana. Khambal jaubi haidu nangoire ita Thamba. Khambandaba yariboita. Masak haira lai machadawna phaje. Nangne wakhal yam khanjin maliko. Lepigadaba mana adu yamna chauna nangi mitmangda leplibadubu. Karigi warinu nangna? Waine sathina wai. Nahando ai paw matai. Kari pauno haise maning lekai thabaleido mai bitanaba chatli hai. Tada Sailemba phanaba haima asingkiro. Asingkini mina hairakpani. Mana tanaba
ꯆꯠꯂꯤꯕ ꯃꯥꯏꯕꯤꯗꯨꯁꯨ ꯅꯨꯄꯥ ꯐꯥꯕ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ꯫ ꯀꯤꯖꯔꯦꯗ ꯊꯥꯕꯜꯂꯩꯗꯣ꯫ ꯏꯇꯥ, ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛ ꯊꯥꯕꯜꯂꯩꯅ ꯑꯩꯒꯤ ꯁꯥꯏꯂꯦꯝꯕꯕꯨ ꯐꯥꯔꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯅ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯅꯨꯄꯥ ꯐꯥꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯥꯏꯖꯥꯠꯂꯣ? ꯀꯩꯅꯣꯕ ꯃꯣꯏꯅ ꯈꯜꯂꯤꯁꯦ? ꯈꯪꯗꯦ, ꯑꯗꯨꯅꯤ ꯑꯩ ꯂꯋꯥꯏ ꯌꯥꯝꯅ ꯁꯥꯏ ꯁꯤ ꯋꯥꯁꯦ ꯍꯧꯗꯣꯔꯛꯄꯗ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯃꯉꯣꯟꯗ ꯍꯦꯛ ꯆꯦꯟꯁꯤꯜꯂꯣꯗꯅ ꯂꯋꯥꯏ ꯁꯥꯗꯅꯕ꯫ ꯀꯩꯅꯣ ꯏꯇꯥ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯊꯛꯇ ꯏꯕꯨꯡ ꯑꯅꯤ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯑꯩꯅ ꯍꯥꯟꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯕꯗꯤ ꯐꯖꯕ ꯋꯥꯠꯀꯅꯤꯌꯦ, ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯔꯣꯏ꯫ ꯊꯥꯏꯕꯦꯝꯃꯁꯨ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯥꯕꯜꯂꯩ ꯍꯥꯏꯔꯤꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯃꯥꯏꯕꯤꯅ ꯇꯥꯛꯂꯛꯄ ꯂꯥꯏꯋꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯏꯂꯦꯝꯕꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯅ ꯂꯥꯏ ꯐꯗꯤꯕ ꯑꯃ ꯄꯥꯏꯔꯒ ꯂꯐꯨ ꯃꯈꯣꯡ ꯑꯃꯗ ꯃꯈꯨꯠꯃꯛꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡ ꯂꯥꯏ ꯐꯗꯤꯕ ꯅꯨꯄꯥꯗꯨꯗ ꯀꯨꯟꯗꯣꯗꯨ ꯍꯨꯛꯆꯤꯜꯂꯤ꯫ ꯊꯥꯕꯜꯂꯩ, ꯑꯩꯒꯤ ꯀꯨꯟꯗꯣ ꯑꯆꯝꯕ ꯅꯠꯇꯦ, ꯊꯋꯥꯏ 5, ꯃꯤꯒ ꯊꯥꯅ 3ꯃꯛ, ꯂꯣꯏꯅꯕꯒ 8ꯃꯛ ꯐꯥꯕ ꯉꯝꯕ, ꯀꯣꯡꯒꯣꯏ ꯊꯧꯔꯤꯒꯤ ꯃꯁꯛ ꯑꯣꯏꯕ, ꯂꯥꯏꯒꯤ ꯃꯌꯥꯏ ꯆꯦꯟꯕ, ꯍꯤꯔꯤ ꯌꯥꯏꯔꯤꯒꯤ ꯃꯁꯛ ꯑꯣꯏꯕ ꯀꯨꯟꯗꯣꯅꯤ ꯀꯨꯟꯗꯣ꯫ ꯑꯩꯅ ꯉꯁꯤ ꯍꯨꯛꯂꯤꯕ ꯀꯨꯟꯗꯣꯁꯦ ꯁꯣꯏꯕꯝ ꯁꯥꯏꯂꯦꯝꯕ ꯅꯪꯒꯤ ꯉꯛꯁꯝꯗꯅꯦ, ꯉꯛꯁꯝꯗ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯦ꯫ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯔꯁꯦ, ꯂꯥꯛꯑꯣ ꯁꯥꯏꯂꯦꯝꯕ, ꯅꯪ ꯂꯥꯛꯑꯣ ꯑꯩꯒꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯄꯥꯈꯪ ꯀꯥꯗ ꯋꯥꯟꯈꯥꯡꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯥꯏꯂꯦꯝꯕ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯨꯝꯆꯠ ꯊꯥꯕꯜꯂꯩꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯂꯐꯨ ꯃꯈꯣꯡꯗꯨ ꯇꯝꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯕꯜꯂꯩ ꯃꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯦꯞꯂꯔꯦ ꯁꯥꯏꯂꯦꯝꯕꯗꯨ꯫ ꯁꯥꯏꯂꯦꯝꯕꯕꯨ ꯌꯦꯡꯅ ꯊꯥꯕꯜꯂꯩꯅ ꯄꯥꯈꯪ ꯑꯣꯏꯕꯅ ꯅꯨꯆꯥ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯣꯂꯥ꯫ ꯁꯨꯃꯥꯡ ꯎꯔꯣꯡ ꯈꯤꯟ ꯁꯝꯖꯤ ꯀꯛꯐꯩ ꯊꯥꯗ꯭ꯔꯤꯕꯤ ꯄꯥꯃꯦꯟ ꯎꯔꯥꯏ ꯍꯛꯇ꯭ꯔꯤꯕꯤ ꯑꯩꯅꯦ, ꯂꯥꯛꯑꯣ ꯄꯥꯝꯃꯨꯕ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒ ꯁꯥꯏꯂꯦꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯕꯜꯂꯩꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯩꯔꯥꯡ ꯂꯩꯍꯤ ꯊꯛꯂꯨꯔꯦ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨꯗꯣ꯫ ꯂꯥꯏꯋꯥꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯇꯥꯟꯖꯥꯗꯨꯗ ꯊꯥꯕꯜꯂꯩꯅ ꯂꯥꯎꯔꯛꯏ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯊꯥꯕꯜꯂꯩꯅ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯂꯥꯎꯕ ꯇꯥꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯏꯂꯦꯝꯕꯁꯨ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯆꯠꯂꯨꯕꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯑꯣꯟꯊꯣꯛꯅ ꯌꯦꯡꯍꯩꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯁꯥꯏꯂꯦꯝꯕ ꯂꯋꯥꯏ ꯀꯣꯛꯇꯨ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯗꯦ, ꯃꯥꯒꯤ ꯆꯦꯟꯐꯝ ꯂꯩꯇꯦ꯫ ꯃꯔꯥꯜ ꯂꯩꯇꯅ ꯃꯔꯥꯟ ꯑꯃ ꯄꯣꯟ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯩꯅꯥ ꯀꯠꯄꯤꯔꯦ꯫ ꯄꯥꯝꯗ ꯂꯧꯔꯦ ꯁꯥꯏꯂꯦꯝꯕꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯤꯅ ꯇꯝꯕꯗꯒꯤ ꯄꯥꯎ ꯇꯥꯔꯦ ꯊꯝꯕꯥꯜ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯦ, ꯈꯣꯏꯃꯨꯅ ꯏꯟꯕ ꯍꯧꯔꯦ ꯍꯔꯥꯎꯔꯨꯕ ꯊꯝꯕꯥꯜ꯫ ꯍꯦꯛꯄꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ, ꯅꯤꯡꯕ ꯀꯥꯏꯔꯦ ꯊꯝꯕꯥꯜ, ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅꯁꯨ ꯀꯥꯏꯔꯦ ꯊꯝꯕꯥꯜ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯀꯞꯄ ꯅꯠꯇꯅ ꯃꯥꯒꯤ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯊꯥꯏꯕꯦꯝꯃꯅ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯃꯤ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ꯫ ꯏꯇꯥ ꯊꯝꯕꯥꯜ, ꯌꯥꯔꯦ ꯀꯞꯂꯅꯨ ꯁꯦ, ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯏꯇꯥ, ꯀꯞꯂꯒ ꯑꯄꯦꯟꯕ ꯑꯣꯏꯌꯦ, ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯇꯥꯏꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯏꯇꯥ, ꯇꯣꯛꯑꯣꯁꯦ, ꯂꯥꯏꯕꯛꯅ ꯁꯨꯝꯊꯣꯛꯎ ꯇꯝꯂꯝꯕꯅꯅꯤ꯫ ꯇꯥ ꯁꯥꯏꯂꯦꯝꯕ, ꯃꯔꯥꯜ ꯂꯩꯇꯦ, ꯃꯁꯤ ꯂꯥꯏꯕꯛꯅ ꯅꯠꯇꯦ, ꯊꯥꯕꯜꯂꯩꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦ, ꯈꯨꯗꯤꯡꯃꯛꯁꯦ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅ ꯊꯝꯕꯥꯜ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯂꯩꯀ꯭ꯔꯛ ꯆꯠꯅ ꯆꯦꯛꯈꯥꯏꯍꯜꯂꯦ꯫ ꯌꯥꯔꯦꯁꯦ, ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯇꯥꯏꯁꯤꯟꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ
ꯁꯥꯠꯂꯤ ꯈꯣꯏꯃꯨꯅ ꯏꯜꯂꯤ ꯈꯣꯏꯔꯥꯕ ꯁꯥꯕꯤ ꯂꯥꯎ ꯂꯥꯎ ꯀꯜꯂꯛꯄ ꯌꯥꯝꯃꯤ ꯀꯟꯖꯥꯎꯕ ꯌꯥꯝꯃꯤ ꯃꯥꯡꯗ ꯊꯥꯔꯣꯂꯥꯎ ꯏꯁꯩꯒꯤ ꯄꯔꯦꯡꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯣꯏꯍꯧꯔꯦ ꯏꯇꯥ ꯍꯧꯖꯤꯛ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ